ngasi miyamgi mawangda wanjagadoriba mafam asi Lainingthou Sanamahi gi adugumaba khubam aduni seloi Langmaiching hairiba miyamna Nongmaijing ching hairagasu khangnaba mafam asida Sanamahi Lainingthou IPA gi adugumaba sangbi Shanglen ama saduna leiriba mafam aduni miyamgi mafamda koina khongdoi hunjarubagi video matek amatang miyamdasu share tawjari mayam yengminasi mayamna Sanamahi KYIONG hairagasu khangnariba mafam aduni mangda uriba asi yaifaminarasi. Coffee.